ꯙꯅ ꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯃꯍꯩ ꯇꯝꯂꯤꯕ IDP ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯨꯝꯖꯥ ꯏꯪ 2016 ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠꯁ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁ꯭ꯀꯤꯝꯒꯤ ꯁꯦꯟꯐꯝ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ GM ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯃꯍꯩꯔꯣꯏ ꯊꯣꯛꯆꯣꯝ ꯔꯥꯖꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯦ꯫ ꯙꯅ ꯃꯟꯖꯨꯔꯤ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ TMUꯗ ꯃꯍꯩ ꯇꯝꯂꯤꯕ IDP ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯊꯣꯛꯆꯣꯝ ꯔꯥꯖꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ IDP ꯃꯍꯩꯔꯣꯏꯁꯤꯡꯅ ꯐꯪꯐꯝ ꯊꯣꯛꯄ ꯕꯦꯅꯤꯐꯤꯠꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯅ IDP ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 13ꯇꯁꯨ ꯙꯅ ꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯗꯨꯀꯦꯁꯟ ꯌꯨꯒꯤ ꯗꯤꯔꯦꯛꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯛꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯍꯪꯂꯨꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯗꯨꯀꯦꯁꯟ ꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯂꯥꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ IDP ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯕꯦꯅꯤꯐꯤꯠꯁꯤꯡ ꯑꯊꯨꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯪꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯙꯅ ꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯈꯥꯗ ꯇꯝꯖꯔꯤꯕ IDP ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁ꯭ꯀꯤꯝ 2023 ꯑꯁꯤ ꯊꯥꯖꯤꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ 2025 ꯑꯁꯤꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝ ꯑꯁꯤ IDP ꯁꯥꯇ꯭ꯔꯁꯤꯡꯗ ꯐꯪꯗꯗꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯊꯥꯒꯤ ꯗꯦꯠ 16ꯗꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯏꯠꯇꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯦꯗꯨꯀꯦꯁꯟ ꯌꯨꯒꯤ ꯗꯥꯏꯔꯦꯛꯇꯔꯗ ꯄꯤꯁꯟꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯆꯠꯂꯒ ꯍꯪꯕ ꯃꯇꯝꯗ ꯉꯁꯤꯐꯥꯎꯗ ꯔꯦꯁꯄꯣꯟꯁ ꯑꯝꯇ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕꯤꯔꯛꯑꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ IDP ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯍꯥꯏꯕꯗꯤ ꯏꯗꯨꯀꯦꯁꯟ ꯌꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯀꯤꯝ ꯑꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯈꯤꯕ IDP ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁ꯭ꯀꯤꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯍꯟꯕꯤꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯖꯔꯤ꯫